Akasvani Imphal Ketrimayum Chitrabhanu na pau pazari ahan badamaru oiba pau Manipur ki khwaidagi chawbal lamkoi kumai Manipur Sangai Festival lising ani kungini to hengdagi horagani Social Welfare Mantri Hegam Dingon Hairi the Addiction Center sing masing ang kolektiba asini sasin nabagi chang hengalakli takpani amasung FIFA World Cup lising ani kungani to ngasdagi katarda horagani Manipur ki khwaidagi chawba lamkoi kumai Manipur Sangai Festival lising ani kungani to heyndagi makhal matheng kaya gi kala sanskriti gi thoronggal lena horagani hogdokpu gi thorom moirang khunok de leiba Sangai Ethnic Park ta pangtokani nimitara ni chuna chathagadori lamkoi kumai asigi manungda rajya asigi tongan tonga mafam tara hundoi da makhal mathel kaya gi thorom sing pangtoktuna malem gi lamkoi be singi puning chingsin da honari lamkoi kumai asi Yengba lakpa singi puning sumbanda bagi dama Imphal sar yauna mafam kaya da ningti namaki semduna sem sabagi tabak loshilakle Sangai Festival gi mangwene na housing yaki maungda Manipur Tourism Corporation gi chairman Karam Sam MLA na luchingtuna hapta kang zebungde gi festival asigi pauzil puba cycle rally ama khongsan ba hokre punna cyclist ani panrom na saru yariba cycle rally asina kilometer nifu nipan sangna hoduna moirang kuno gi Ethnic Park ta tungani cycle rally asigi matang da Sri Siam na asumna phongdokli Koina Yamda Dining Paujin say Sep Sangai, Tribida Makatangai Rava, Pro Enter Deer, Tabulam Dauta Legacy, Kanba, Adugani Sugata, Sangai Festivals, Festival of Oneness, Adugi, Wakalunduma, Razada, Awanba, Aduga Maniputa, Tourism, Promote, Taunanaba, Iwakalunda, Yamda Message, Biba, Aduga Luna, Manipur Tourism, say Manipur Gimiamna, Mafam Traum Doita Pantoli, say, Sir Kabiu, Luna, Akoi Tungi, Horeba, Mirolna, the cycle Taugi Hainavi, Tamsi, Hyperpaugen, say Manipur Gimiam, the Pigeoning. Social Welfare Mantri Hekam Dingon Hari, Lamdam Asta the Addiction Center sing masing yankalak pada haraungai late, Nisasin the Chang Hedaklik Tapani, Ketel Mambiki SDO, Chamfai Office Vendangarang Penlial Career Center Hangdopiki Thorum the Mantrin Hai, Muki Mantri Nongtombam Birengi, Lamjing Makada Raza Sida War on Drugs campaign my pangna changsili. Social Welfare Department ki Makedi Su campaign asi my pangna Buhanabada, Lokot Payaba Tapuk Sing Lokotli. Manipur may kaiba drug amadini sasin nabagi chang hendakli basi karidagi oirakpano haibagi maram tidok na honari mang hai drug imak ta khongjang changsil asida preza section khudim amadi civil society organization sing na punna thodang longmin na tangai fade drug ki samasa hanthanduna masamu phoba tinjang kaijang daba khuna msm na bhonabada miyang gi mating pangbiu haina mantri na appeal tori rehabilitation da de-addiction center ama hange haibase khoi masida khoi harau ningai lete taseng masi hambagi meaning se masidi taseng badi khoi gi leiba Manipur gi jaga sing se da gak chab gi masing hengalak pani haibase admaina ina thamjani ba hai bitare social welfare department na so khoi gi leiba district khuding makta gak ki matang da awareness program pira kanda hena gak gi khoi ngathok na ba hai bitare khoi gi awareness program mo mayam pi bisu leibani New Delhi ke Sanakapuri the Labour Civil Service Officers Institute and Nahan Pangtokiba Anishiba National Summit on Leadership in Positivity Amasung Positivity Gems of India Award listing and Ikunitogi Toromda Danamanjir University Imphal ge Vice Chancellor Professor Nomatam Rasmon Singh Saryaki Mipamadu the Professor Rasmon Hai Barat Machasing Momorom Dam lecture bangan mana bagi wakalon hena pona ba amasung Baratna Malengi Bisho Guru Oina bagi Manglang Mangpongna ba hena paba wakal kan bagalona na apaba tabak thorum sing pangtok bagi Maikirum da Jangsin ba matam oire Aikogi wakanda apaba amasung achum bagi da magda katop galona na tabak tobagi haina bi lerba matam da Aikoi masal gi merkta apun bagi saktam sagat bagalona na hena chakopa leba am ohen bangam gani Thorum adu hanagi Rashtrapati Ramnath Kovind haudoki tabiriba pawasi Akasvani Imphal dagini
Federation of International Football Association FIFA na sinduna pangthokpa FIFA World Cup 2022 ngasidagi Qatar da horagani handiki World Cup asida annawa niyam taru hapchinduna hena phajaba World Cup ama ohengadori nongna hapchingadori bachana kanglonsin asigi manungda 5 substitute rules hawdokpa amadi semi automated offside technology hawdokpa yauri masing mathakta ball ama goal line lanthokibra haibadu yengshinnaba anowa thorang singsu yauri FIFA World Cup 2022 asinga sinumidang pung 8 makhaida Qatar gi awang nongpok thamba samudra mapan gi hitangpham sahar Al Khor gi Al Baq Stadium da hawdokani numidang stadium asimakta da Group A gi maikaidegi yumbu Qatar ga Ecuador ga ahanba match sanagani ngasi fongba pause singi maru eba paugi tama hozik ngangom Kiran leire Kiran Thagachari Chitrabhanu Chief Minister na tungan wafum singda open jimani hangdokiba madi kairangda laiba club amagi Golden Jubilee thoromda saruk yakiba kaithel luna na thamnabagi matangda Minister Khamsan gi wafam amasung ST demand gi mari leno pausingna ngasi fongo pause ayambada maru pawena fongnaba ore sana lebakta achumna Union Minister Arjun Munda unaduna mitaibu ST list chalhandana batakshin kre STDCM na makhata na speaker thoksom celebrity gi yumda thomjin kre haba pauna ahan be headline tawri Isel Express ta ishagi iramda ngasidi aikoina mapu oiba ngamlaktre haba chief minister gi wafam na ahan be headline tawri Indira Gandhi gi mapok kumon pangthokre lining de yumphum oiduna tokhai tana bohana basing Indira Gandhi na mai paan ki haiba siri ibo bigi wafam na pausi asigani shuba headline tawri Narol gi thaudangda aikhoisi ngaksham yongna putharaga laiba jatini makeup thoku matam oire iramdam kanna bohana se haiba chief minister gi wafam na han headline tawri Manipur Sangai Festival da saruk yanaba Bangladesh ki cultural team Imphal thungdare haba pau amana pausi asigi ani shuba headline tawri Sangai Express Manipuri da mapanadrak phaba sing Manipur masa hekto oirambasi ikaiba phawi haba chief minister gi wafam na han headline tawri ST achumna Union Minister unakre haiba pauna pausi asigani shuba headline tawri pauno phamda awang nong pok shakot anbai basi government asigi priority na haiba Pradhan Mantri Narendra Modi go phomna han headline tawri kaithen motion ganu haiba yadrabadi ek ki matung inna work kani haiba Minister Khamsan go phomna pausi asigani shuba headline tawri huyalan pauda Manipur Sangai Festival singani kunithoi Langol gi Captive Breeding Center of Sangai gi staff singadi Miyam Hupna Changhan Ningdri have a pauna banner headline tawri Chief Minister Khongjong War Memorial Complex amasung Khumalampakta Jim Singh Hangdok have a pauna pausi asiga hanba lamai de phone Iraibakta drug phabda Manipur gi oirambada ikayo pokle lengak na honaduna sara phawbudi helandri have Chief Minister gi wafam na han headline tawri Moirang Kuno gi Sangai Heritage Park ngarang sangakre festival gi gari parking mafam sing lauthokre have a pauna pausi asigi anishiba headline tawri People's Chronicle da yellow purup sing amato in a punsinava sarkan honari have a pauna on headline tawri Sangai Express English ta scheduled tribe ku wapam MLA amanabu pukhalaglabadi Raja Bidhan Sabha da khanhan gani haiba Bidhan Sabha ga dak satyes Chitrabhanu wapam na on headline tawri Imphal Free Press ta National Highway Kuntra Tere Shembagi Thabak Tap Thabada MLA sing nungaitre have a pauna on headline tawri Morning Bell da Chief Minister na Kheba Singkhong da open gym ama hangdokibagi pauna ahan headline tawri Manipur Mel da Minister Govindas na plastic bottle gi bank hangdokibagi pauna headline tawri Masona third da sitting taratret laigada sangsad kimi pham December 3 tagi horgani have pauna ahan headline tawri Nation 12 to da Sursanpur jila da Shaktiman truck amaga Tata Sumo amaga thangjinabada miyoi nipan sok la have pauna headline tawri Manipur Express ta Sursanpur District Hospital da Malemgi ahal oiribasing namit palan District Health Society Sursanpur na sinduna pangthokibagi pauna headline tawri Chitrabhanu Thagachari Kiran aroibada maroiba pau amuk hana Manipur gi khwaidagi chawa lamkoi kumai Manipur Sangai Festival 2022 heyingdagi horagani Sosowe FM Mantri Hekam Dingon Hari the Addiction Center sing angkalriba sini sasinabig chang hengalagdi takmani amashung FIFA World Cup 2022 ngasidagi Qatar da horagani Paulo Zeri